Kuki khutlai paiba singna phajinduna thamliba Naha ani ase karigumba Phatta Nungda Thoklabadi madugi Tekchak Pumba Security Advisor Dgp Amadi Union Home Minister Amit Shah na Pugadabani haina All Manipur United Clubs Organization AMUCO ki President Ph Nando Luwang na phongdorakli AMUCO poirai lemerul maira paibe apunba Manipur Amadi All Manipur Women Voluntary Association amohobana sindurang ase Kwakaitalda leiba AMUCO ki office ta pangdungpa paugi mifam amada wafom asi phongdokladuna mahakna makata na hai Tha asigi kuntareta SSC ge recruitment yaung na budget ki banaha ahum Kuki khutlai paiba singna phajin laga mukhoi ahum gi manunda amak khaktamak thadoraklaga ani phajinduna thamhoba thawong ase yamna ningba kainingai ni Karishu maralejada ba micham phajinduna thamlaga tongan ba thawong kaya chatharaliba ase terrorist amana chathaba thawong adude Amaromda Kuki khutlai paiba singna farga hostage oina thamle hairiba mafam ase chingi mafam amadane Mafam ase Central Force na khurak hangdana leiriba mafam ne miyoi ahum phabada miyoi ama kalaklabani na fariba ase kanano amade kadaida thamlibano haibase Central Force sina khangpom thoe adubu naha ani hojik fawba kanba ngamjina leiriba ase kari maram gino haibase achawu wahang amane Nakal amaromda Union Home Minister Amit Shah wahi amana mangkriba naha ani adugi punsi kanba ngamgani haibase miyam phupna khanglaba wafam ne adubu ngasi fawba wahi amata haidun leiriba ase laibak thibane Pumnamak asigi kengnaga karigumba mangkriba naha ani ase kanba ngamdaduna kudong thiba thokiba tarabade India lengakna Manipur gi irang ase makha chatha hannaba honabani haina lawgane masigi mathakta makha tara tholakba afapatagi Tekchak Pumba Security Advisor Dgp Amadi India lengakna Pugadabani haina mahakna makha tara phongdokhe Yaragadi ngarang ama kallaga ni thaduan baibadu yamna sakhotaba yamna mong jadab unnecessary drama ni unnecessary drama tokdi chopudi koi tobigano aduga Central Security Force ngasi adu ahising bawpiyo thongna obiyo ba aduga makhoida poktak akanba poktak pinaba security advisor na DGP na mai mathau taba poktak sing bigadabani akanba instruction piraga maitai ani do yam thuna kallaga mani mama pada koi miyamda sinagada mai maduna tadagadi madu koi malamdam sida hen hen pamda thokdok thonabagi Masaktu Central Security Force na Bharat Sarkar na Security Advisor na DGP na makoi na thawoina sinbani habisi haide maram leite maram di phariba mi ani gi leifam khangaba phariba mi kanano si Central Security Force na khangaba ne ba khangaga kari yu jibok dokthok tribano makoi gi maran kari no ba Kuki gi bicham mama sonda kana gumba maitei gi loop organization amtna phajala thamaga madu thadok thajin ji exchange tongna ji hai bisna tiep Sonda maitegi side Kuki gi micham miyam kana gumam da phaba leite leitramina makoi gi exchange thobagi wakon question leite lawi aduna makoi rescue yam thuna tawgodabani tawraga makoi gi imung manung tek tek aina sinagadabani natragadi madu malebak sida Phatta Nungda Thoklapa khudimagi daita do amukasu makoi ne pugani haiba wapam ja amukasu emphasis akoina pizaraga madu akoi thamjari